Honorable Minister Singh, Honorable Chairman, Honorable MLA Singh, media ki friends, media ki kuthang da tabi riba Manipur ki praja mayam unamak ay kai kumno busuri. Ekoi ngarang nahanda jiri da thawning da ba thawdok yam sathi ba miyoi bana chatna da ba dugumba Sajat lisat ki mawang ba tamthina nupi angang hatpi giba adugi phong saringi maruk sida narang mathang nahan amuk ekhogi loitang khunuk dagi laishram Kamal Babu haidana sahi yankhai ga taruklom suraba ma GOC 57 Mountain Division Army gi campus manungda thabak suba sanggibadagi tholaktre haidana thiba khangdre na tawba yam nungaitaba haiba tare adu masigi matangda Honorable Prime Minister da hairiba loitang khunogi amadi surrounding area gi praja singna magi family singna Prime Minister da Honorable Prime Minister da thaba memorandum ma ingon su copy ma pire loina nangarang adugumba uji thiba khangdriba Laishram Kamal Babu hairiba miyoi sigi JSC ngarang Honorable Minister Shri Dinko magi kendra webina maga punna lakna iga unadana awa ba kedoba mayam ama share to minai moi details mayam ama aingonda su application memorandum ama pibirame haiba memorandum sidaida tawribasi athuba matamda haiba midu phangnaba thibiba aduga loina rescue robina ba honaba aduga manaleba sing action loba haibna singmu to birakanda akoi government gi side gi nan hek tabaga khoi yam khanna mari leinaba army officers army gi GOC gi leiriba adagi police mayam tawrakanda even center da IB da kaino from khangal lakanda koi haiba mi sibu kannana boy ko yam kannu honori laibak thibadi ngasi phawda magi wire ba se khangba ngamdri marak sida FIR khara family gi site gi local gi site gi khogi semi police station da karida GOC 57 Mountain Division gi moigi official singda gi mathakta masigi responsible pugudabani haibana singba FIR kya sanba khotpa tawbagi pawsu leire government gi site gi su ikoino ji makoida hairiba mogi laimakhong gi army camp sigi da sangbada moigi entry exit ki ma sign tawbagi lay hairiba gate to daida hairiba nipasi entry tawgibagi magi signature yabu copy Honorable Prime Minister thaba memorandum ingon copy pire isu yaure aduna hairiba posi moigi within the campus soi taro matung na mangi banina madu aikoi makoina madugi phangnunaba thibada madugi responsibility sima koina major share lobham thoi haidana aikoi government side gi suma koida koi khangan gi balekre avna praja mayam da aikoi media gi khuthang da aina mayam da haijari se koi sugumba kaino sing se koi yam thuna phangnunaba aikoi gi side gi honori adu yam nungai tabadi aikoi gi marakta Manipur da leiriba security personnel sing aduga public sing matakta aikoi ji transparency and sincerity pukchen iseng sengna da badona tawbugumba mainly security person group kharada masi yam laibak thibani Manipur da leiriba citizens si all Manipuris are Indian citizens haibasi makoida yamna equally manana yenghanba aikoida feel tawi amada na hena tawba tawi loipak tawi habnate some section kharada madugumagi mami tabadong tawbusi yam laibak thibani aduna yaragadi hujik campus manung da mangi banina madugi responsibility si makoina lauraga athuba matamda
hairiba mangriba laisram kamal babu se magi where about si tuna magi family da mani manipur gi praja miyam da khangan bam thoi haidana ai government side gi moi dai koi khangan gi ba leikre adu loina na koi home ministry adu ga central gi leadership su hairiba posi yam da masi am serious ni maram di security gi campus manung da bawdo secure odatragadi madugi akhoi gi mission praja sing gi policy kari oi gi ha bisi kan bi ha bina sing ba soi koi na mari leine ba sing da koi khan khara duna praja miyam na tuning phada biraga hairiba situation si observe tok si koi punna themina si government gi side gi di mari leine ba sing da kanna taknaraga or ekhoi gi police circle gi security gi circle da gi soi koi gi side gi su kanna thijari haidana admaina I thamjage miyam da press media gi khutang dai appeal tokjabani aduna mangriba huji babu thiba khangriba koi loitang khunugi marpsi athuba matamda ai koi mari leineba singa tawrokanda koi yam thuna phangnanaba magi where about khangnanaba koi thiri haidana admaina thamjage khurumjari अकोई की साइड की असेंग अचुंबा लेरिबसे कंसन लेबक ऑथोरिटी दुदा उरगा सु उदबा सारिबा नत्रगा अकोई उरबते हाइरोगा सु अकोइना चंचल थिलगा ताक मथौ तारे अदुना सिदा राजनीति खाइदोक तबिदा अम्मा ना ओगेरा कमजम होनरगा कुकी टेररिस्ट की मायोक्ता बिचम प्रजा सिरगी बसिदा इबा फत्तर बक सिंगसे अमतल वय मुथलगा तंदु लेताबा शांति लेबा मणिपुर म ओइना बहोना मिनरसी अदि मतुंगा राजनीति तोंनिंगबा अम्मा ना हुनिंगबा अदु मनुंग दो फैमिली की मनुंग वाली तो कोन तोंगिनसी अको अहाबदना लेरिबस येक्नबा मणिपुर थुगाइना तौरिबा मयाम से हानांतंग मरु फुंग मुथकिसे हाइसे हन हाइजनी इधर ही से रेल पहुंच जाएंगे राहुल है थैंक यू इन मणिपुर क्राइसिस बैठकर बात करो यूनियन मिनिस्टर ऑफ पार्लियामेंट्री अफेयर्स श्री किरण रिजिजू नजरे श्री रामदास अठावले यूनियन मिनिस्टर ऑफ सोशल जस्टिस और एम्पावरमेंट नेशनल प्रेसिडेंट आरपीआई ओइबा महाका विनना किरण रिजिजू नजरे उनबसिदा ngasi koina chachari main focus di recently akoi gi angang ahum amasung nupi ahum yam tamthina kuki terrorist na haki be mayokta yam thuna kuki terrorist se si akoi yade ai ba khangan ba intervene tawraga yam thuna action lokot taraga di si state tanate man India da nation da kaibam la ani habi haizara me duga number 2 da yam the most important karino habi matamda MLA Paulen Haojik na masama na interview da taruk hat pado kuki terrorist ni masana haizagrabani कंफ्यूज एक्सेप्ट तौरबनी प्लस MLA LM खौके नसु CRPF ना हालिबा कुकी टेररिस्ट त्रामाथोइदु मार्टर्स एना ओपनली एक्सेप्ट तौरबा हाइबसदी मखोइ टेररिज्म बु सपोर्ट तौरेना ताकपनी लेजिस्लेचर अमना दुमाइना हाइगदब नते ओपनली देर आल्सो अदुना मखोइदी डिस्क्वालिफाई तंग नते मखोइदी अचौबा एक्शन लोकटदबनी हाइबदु मसामक हाइजरमी करिगिनो हाइ मतमदा महासु यूनियन मिनिस्टर ऑफ पार्लियामेंट्री अफेयर्स नि ओइबिरी से अदुना महान इंटरवेन तौबगी अचौबा राइट अम ले इंटरवेन तौरकांदा स्पीकर दा इंस्ट्रक्ट तौबिरगा विदुगी स्पीकर दा हाइरगा इंस्ट्रक्ट तौरकांदा इगी MLA तरा से टेररिज्म दा सपोर्ट तौरे सुजिति प्रूफ यावना लेरबनी अदुना से थेंगदा दबिदा थेंगदा लेतना कुकी MLA तरा से डिस्क्वालिफाई तौबिरो अदुगा हुजिकी प्रूफ लेरबे MLA सिंग दुसु मकोइ बुक तौबिरो सी एक्शन लखट बिरो हाइबदो हाइजरमी मसिदा महान होम मिनिस्टर दा याम थुना अकोइगी सी पाउली तमजगे हाइबेबी हाइबेरी अदुना हुजिक अकोइगी साइड तगी दि अंग अकोइगी साइड तगी असेम अचुंबा लेरिबसे कंसन लेबक ऑथोरिटी दुदा उरगा सु उदबा सारिबा नत्रगा अकोइ उरबते हाइरोगा सु अकोइना चंचल थिलगा ताक मथौ तारे अदुना सिदा राजनीति खाइदोक तबिदा अम्मा ना ओगेरा कमजम होनरगा कुकी टेररिस्ट की मायो बिचम प्रजा सिरगी बसिदा सी मायोक चंचलगा अमतोइना चंचलगा लेरिबा फत्तर बक सिंगसे अमतल वय मुथलगा तंदु लेताबा शांति लेबा मणिपुर म ओइना बहोना मिनरसी अदि मतुंगा राजनीति तोंनिंगबा अमना म हुनिंगबा अदु मनुंग दो फैमिली की मनुंग वाली तो कोन तोंगिनसी अको अहाबदना लेरिबा येक्नबा लेरिबा प्लानिंग तौरिबा मणिपुर थुगाइना तौरिबा मयाम से हानांतंग मरुफ मुथकिसे हाइसे हन हाइजनी थैंक यू मणिपुर टॉप चैनल की मैकेदी मरुएबी इपाउसिंग मैम थमजगी आनबदा अवांगपौ स्टेट की प्रोजेक्ट मौद्रा की रुपा करोड़ 3,713 सेंटर सेंक्शन तौरक्ले डोनर
Awang nongpok state singna packet kadaba infrastructure project maudragi apun senpam lupa crore lising ohung samli ke taraga taret center na sanction tawrakli haina Ministry of Development of Northeastern Region M donor na doktre donor gi Minister of State Mukanta Mazumdar na ngang satakiba Lok Sabha mifamda aiba pakhum oina pikibada senba sai ahum English ngani ga kunga mathoi dagi kunga ni thoi English ngani ga kunga humdoi dagi kunga mari amasum English ngani ga kunga mari dagi kunga manga gi oina awang nongpok state singa North East Special Infrastructure Development Scheme ki makhada pahet kadaba infrastructure project maudra gi puna lupa crore lising ohung samli ga taraga tret center na sanction tawri aiba pakhum madu makna hai paket kadoriba project singa si monitoring tawbagi thabak madi lainaba state lenga na tawgadabani amaromda awang nongpok state singda NESI DS ki makhara paket liba project singsu Ministry of Donor na kupning sili Ministry sina su Field Technical Support Unit FTSU sing linkatuna project implementing agency singa toina pau khauna buguloina gati sakti portal da project singi database sing update tawri hari packet kadaba infrastructure sing project singa si NESIDS road amasum NESIDS OTRI haina ani thokna khaidoktuna thabak paikhatpani lambi thong semna bigi oina center na kaitharakpa senphamda Assam na khwaidigi hena share wat phangli state asigi oina apunma lupa crore listing amaga sahumga maudraga ni oiri aduga mathangda Arunachal Pradesh na lupa crore satruka ohunga point maudraga mathoi oiduna khwaidigi yamna share phangba ani suba state oiri senba sai ohungi oina Thadorakliba senpam masida Manipur gi oina lupa crore sahumga nifuga mapanga point yankhaiga mathu yauri hensu paus da makhata na pali atopa pa omana Laishram Kamal Babu athubada tekta kaidana thadokpiu YYCL Laimakong da laiba yankhaiga taret mountain division gi headquarter manungdagi tha asigi kunga manga dagi mapam khangdana mangkiba Laishram Kamal Babu khudaga tekta kaidana thadokpira o haiduna yelhomi ge pa chakhatlu YYCL Manipur gi thaumisina ngasi mifam ama pangthoktuna taksinkhre lubasina thadorak pasirul amada Laishram Kamal Babu tekta kaidana thadokpira o haiduna phamkiba mifam aduda mitai halaga amadi mitai nupi angang pharuga tamthina otpiya ba olaga hatoklaga Koki refugee narco terrorist na taliba separate administration union territory Koki lenasi phanglagadra haina lubasigi president CS Nildas National Awardina phongdokhiyari Koki lusing musing na Koki len talibasi Mizoram Assam Nagaland amadi Manipur gi lamsingni India lenga ki makhada lairibani Koki len tan matamda Assami Nagami amadi Tripuri singnadi hatpatupa tawkhraga mitai diri hatpatupa otpanaiba misam pharaga nupi angana otpya ba olaga tamthiba mongda hatpana singba thaudok lepa leitana mamang sahi me ahumdagi ngasi phawa lepa leitana satharakli handakta Laishram Kamal Babu kauba mioi ama army camp manungdagi mafam khangdana mangkibasi laimakhongda leiba yankhaiga tret mountain division amadi Manipur lengar asauba daita lawiduna tekta kaidana rescue tawnaba thabak lakhutadabani karigumba mahakpu thadokta tarabdi lup asina Manipur miyamga punduna akan bakhongjang sangshinba hainasu mifamna warep lokhi haidi kokina mitai da landaraga tampaktana internet thingjinba curfew thamjinba mahiroisang sing thingjinba loinana apaspa amuhana thamjinba sina Manipur santi propa ngamgadra hainasu lup asigi president CS Nildas na phongdokhi haidi atopa paomana hojai da nupi lalamadi lamyan bihizam irabot ki mitam sing khinanaba mitam ani khusanakre Patriotic Writers Forum Pawaf Manipura Manipuri Women's Literary and Cultural Organization Hojai Assam kusamnaraga lakliba December sase taramadi taragani thoida mathangsina lamyan bihizam irabot amadi nupi lal gi mitam ani khinanaba forum asigi president Naurebam Khambaluang amadi secretary Rakesh Naurem anina Hojai da satuna Manipuri Women's Literary and Cultural Organization gi thaburoi singamadi Hojai miyam gi mifamda lamyan bihizam irabot amadi nupi lal gi mitam ani ngasi kusinakre mitam ani edu ngarang indigo flight ki khuthang da Imphal dagi Hojai gi damak pukhibani ngarang numidang Hojai di hek thungbaga mitam ani edu Hojai gi miyamna mairakatuna ikai khumna bu ulaba matung mitam singadu kusinakibani mitam kusinabaga mari lainana Pawaf Manipur gi secretary Rakesh Naurem na phongtokibada lakliba December tarada Hojai gi
Nandapur Lamyan Bihizam Irabot ki half size ki mitam ama khinbaga loidana December 12 dana Gobinpur Hozai da Nupilal ki type size ki mitam ama khilagani Assam ki Hozai ki tuan mapham anida mitam ani se khinbagi maruiba panamdi So izaina na khundari wa mitay lusing basingda patriotism and nationalism ki wakhalun sagat pamasum English nga magasamapan ga mari amati English nga magasamapan ga kuntraga mapan na mitay nupi sing thawna fana lawkiba thawdang sing adu ikai kumnaba madi ngasigi nupi singda masigi wakhalun amasum thawna adumak selana bagi damaktani mitamani asi sana bkhona badalam dam sigi puksel saraba miyamna tengbang biraknaba hajarakli Rakesh Norem na makatana fungdo kibada Manipur gi wang wada mitation na kwai digi missing yam na kundari pa mapamasi Assam ni Hauzik Manipur sin ko kinar ko terrorism na mitation da sathara kadori lana sina Manipur gi mitation da sauna sa theng pi riba madi lana sigi waroisin purok na bigi khongjang sing da Assam gi mitation gi thaudang yaudana khak oithokloi Assam gi mitation gi khongjang amadi kholau India lenga na Manipur gi issue si da miyeng sanglakpa sauna mating pangana ki Ningsing mayabadi lamyan bihizam irabot ki mitam khingadori maphamasi hozai gi social activist thangzam irabona lam lenasi katpirapani loinana nupilal gi mitam khingadori ba Gobinpur gi lam len asina laikhidraba sheram kaminina katpiramani mitam khinbagi thoram singa sima thangsina Nanapur Popular Club and Library amadi Thambal Rising Club and Library Gobinpur gi mateng loinana pangthokani Mitam Kusinabiki Thoramadu Manipuri Women's Literate and Cultural Organization ki President Hoirongbam Kunjabati, Secretary Asim Subhasini, Land Donor Thangzam Irabot, Social Activist Hoirongbam Binod Bihari Amati, Ate Organization ki Maruiba Member Kya Yaki Haina, Pawaf ki Assistant Secretary, Laimayum Pratap na Thadorok Pasirol Asina, Makatana Fungdorakli, Makasa Tarakpo na to Papa Omana. Lau Suloide Sanju Siri Hibadu Hosik Tokli Pausal Pausik editorial Mam Tamzagi, Lamda Masi Hokibasai Karasi the Mausagi Pibam Sokshilaktuna, Nungzu Nungsa Aying Asagi Pibam Sound Ohong Malaktuna Low Singu with the Awabakia, Lamdam Sigi Lyra Balomi Sinamayunari, Say Sigi Oinadi, Low Singu Gitabasi, Lomi Singi, Huma Mamal, Hanjanmangam Dabadanatana, Potoksa Tokning Tina, Pangmangam Ngasing Maksutuan to one Tampaki district sing yawn singi district sing da ising isawa madi landslide tok to na law missing na tab Paugyaw na mahimarong kya ising tumjenduna sauna amang ata tokli Lami singi labuk amadi farm the tab mahimarong ising isaw na amang ata tuan madanatana ngayok farm sing da ising tumjenduna nga sen tokiba madi shiba yaw pa na ngagi farm toriba ngami sing da su sahi sigoy na di asaw ba sa tinga mapiri say sida Tengthang ahumlakta ising isaw thoktuna state asida hiram kyada awaba khudong sada ba pibidana tana hauji oiribi state asigi irang asida maram oiduna sahi ama helaba lana sigi marakta singyada leiba tampaki lokam kya law uba ngamdabigi awaba su leiribani awaba gi mathakta amuk ke hena awaba hapsilaktuna koktu khut hapa haibadu oiri asiguma tanja asida pothok hena pothokpagi tangai fadaba leijarabasu pothokpaga mari leinaba department singa madi mari leinaba authority singnadi thoidokna pukning sangdri haiba yari pothokpada sangadaba masak sing matam sana laumi singna phangana bhonabagi mohta karamna lanthum lapsin sigi haibagi mo wakhalda hena pukning sangnari law singu bigi damak hona bigadaba mioi singna laumi sing bohan thaba thaki mioi gum yengbiri Mausagi Pibam Honglakpagi Matungina, Law Ugadaba Matamda, Taramba no Hosiki, Sang Nine Amadi, Matam Sana Tadri, Masigi Awab Sinkok Nabigidam Itay Lokong Ningtina Semagitangai for the Baladi. Sembi Sabi Begi Mota, Hana Leramba Itay Lokong Sing, Mong Marin Narakta Vadigi Hiena Awaba Mayunari. Nong Marang Kaina Suba Matamda, Ising Sitapam later Vadigi, Ising the Tumzen Baduga, Nong Hek Taraktaba Amadi, Isingi Darkar or Matamda, Itay Lokong Patap. Fatabadagi, Ising Pangdabagi Awaba Lomis in the Yamna Twin Tingari. Hainavale Sakau Hanglabada, Apapa Wakal Kanbangamde, Saningai Latana, Sokotorangi Wakal Kanbahunadi, Adobo Potok Putokta Maramoiduna, Sanaba, Sietnabigi Awat Passing, Mapalam di Pusilakpana, Sokotorang Singidamakta, Lengana Tadarak Wasan Pamsing, Maram Sadana Lucinduna, Lantum Paiba Tanavi Angak Papun Siming Amadingari, Masina Sokot Pamanviki Wakalajabasu. Marom dom hingzaba ngamloidabagi akiba lerakri sakhot palaiba ama oiduna mating leiba leba oihengi hairabadi pothok puthokuna marom dom hingzaba ngambagi shakti galoinana atai leibak singda tengbang ba ngambagi phibamda leina ba khonaba khonapam thui maram aduna
ꯃꯤꯒꯤ ꯃꯤꯁꯤꯡꯗꯤ ꯌꯥꯝꯈꯠꯂꯛꯄ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯥꯏꯊꯔꯛꯂꯤ ꯈꯪꯅ ꯈꯪꯅ ꯃꯇꯝꯒ ꯆꯨꯅꯕ ꯏꯊꯩ ꯂꯧꯈꯣꯡ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯕꯤꯕ ꯆꯨꯝꯃꯤ ꯀ꯭ꯋꯥꯂꯤꯇꯤ ꯏꯗꯨꯀꯦꯁꯟ ꯗꯔꯀꯥꯔ ꯂꯩꯕꯒꯨꯝ ꯂꯧꯎ ꯁꯤꯡꯎꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯔꯝꯒꯤ ꯄꯣꯠꯊꯣꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯡꯂꯕ ꯂꯧꯕꯨꯛꯁꯤꯡ ꯆꯍꯤ ꯆꯨꯞꯄ ꯁꯪꯍꯟꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯄ ꯉꯝꯂꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯊꯝꯕꯤꯔꯝꯕ ꯎꯃꯪ ꯋꯥꯃꯪꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒ ꯆꯥꯅꯕ ꯏꯟꯗꯁꯇ꯭ꯔꯤ ꯀꯌꯥ ꯂꯤꯡꯈꯠꯇꯨꯅ ꯅꯍꯥꯁꯤꯡ ꯊꯕꯛ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ ꯅꯍꯥꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯁꯦꯝꯂꯕꯗꯤ ꯂꯩꯕꯥꯛ ꯁꯟꯇꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯕ ꯌꯥꯡꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ